ꯅꯨꯡꯁꯤꯕꯁꯤ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗꯗ ꯃꯌꯦꯛ ꯁꯦꯡꯉꯤ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯒꯨꯟ ꯈꯪꯂꯝꯗꯕ ꯌꯥꯏ꯫ ꯃꯥ ꯑꯃꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯝ ꯃꯒꯨꯟ ꯂꯩ ꯍꯥꯏꯕꯗꯣ꯫ ꯂꯥꯞꯅꯔꯒ ꯅꯪ ꯑꯃ ꯌꯥꯎꯗꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯀꯌꯥꯝ ꯍꯥꯡꯉꯤ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯍꯧꯖꯤꯛꯇꯗ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯤ ꯊꯣꯏꯔꯦꯝꯕ꯫ ꯃꯁꯥꯗꯣ ꯍꯥꯡꯕꯇ ꯅꯠꯇꯅ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ꯫ ꯐꯣꯟꯗꯣ ꯊꯝꯅꯗꯨꯅ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯊꯣꯏꯔꯦꯝꯕ ꯉꯥꯟꯕꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯂꯤ꯫ ꯉꯥꯟꯕꯗꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯏꯔꯦꯝꯕꯗꯣ ꯃꯈꯣꯜ ꯁꯤꯔꯤ ꯁꯤꯔꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯨꯞ ꯅꯨꯡꯁꯤꯕꯗꯨꯅ ꯃꯈꯣꯜ ꯁꯤꯔꯤ ꯁꯤꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯉꯥꯟꯕ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯊꯣꯏꯔꯦꯝꯕꯅ ꯑꯁꯨꯝ ꯇꯧꯕ ꯃꯥ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯊꯣꯏꯔꯦꯝꯕ ꯀꯞꯄꯃꯛꯇꯤ ꯀꯞꯇ꯭ꯔꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨꯗꯤ ꯌꯥꯝ ꯑꯣꯜꯂꯤ꯫ ꯑꯩꯅ ꯍꯥꯟꯅ ꯌꯦꯡꯗꯕ ꯑꯣꯏꯔꯝꯃꯦ꯫ ꯃꯥꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯦ꯫ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯦ, ꯄꯥꯎ ꯐꯥꯎꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯔꯒ ꯇꯨꯝꯃꯦ꯫ ꯑꯗꯣ ꯃꯥꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯤ ꯂꯩꯔꯝꯃꯦ꯫ ꯄꯨꯡꯁꯤꯁꯨ ꯌꯥꯝ ꯊꯦꯡꯉꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯃꯣꯔꯅꯤꯡ ꯋꯤꯁ ꯇꯧꯔꯛꯑꯝꯃꯦ꯫ ꯁꯤꯁꯨ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯩꯅ ꯃꯥ ꯊꯧꯁꯥꯗꯕꯒꯤ ꯑꯩ ꯃꯥꯒꯤ ꯃꯦꯁꯦꯖꯁꯤꯡꯁꯦ ꯑꯅꯝꯕ ꯌꯦꯡꯗꯕꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯅ ꯃꯦꯁꯦꯖ ꯍꯦꯛ ꯊꯥꯔꯛꯄꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦꯅ ꯉꯁꯥꯏꯗꯩ ꯑꯩ ꯉꯥꯏꯕꯅꯦ꯫ ꯉꯁꯤꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯕꯒꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ, ꯑꯗꯨꯕꯨ ꯊꯥꯔꯛꯇ꯭ꯔꯤ꯫ ꯆꯞ ꯑꯃꯨꯛ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯂꯕ ꯅꯠꯇ꯭ꯔꯒ ꯀꯣꯜ ꯇꯧꯔꯛꯂꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯟꯖꯤꯜꯂꯅꯨ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯍꯌꯦꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯛꯅꯕ ꯇꯧꯒꯦ, ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯒꯦ꯫ ꯇꯨꯝꯕ ꯁꯨꯝꯕꯤꯌꯨ꯫ ꯐꯃꯨꯡꯗ ꯀꯥꯈꯠꯂꯣ, ꯑꯗꯨꯒ ꯐꯩꯖꯨꯞꯇꯣ ꯅꯤꯡꯊꯤꯅ ꯁꯨꯞꯆꯤꯜꯂꯣ꯫ ꯃꯥꯅ ꯍꯥꯏꯔꯤꯗꯨ ꯌꯥꯔꯗꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯔꯛꯏ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯌꯣ, ꯑꯩ ꯋꯥꯔꯤ ꯂꯤꯒꯦ꯫ ꯊꯣꯏꯔꯦꯝꯕ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯊꯣꯏꯔꯦꯝꯕ ꯃꯥꯕꯨ ꯇꯨꯝꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯉꯥꯟꯕ ꯌꯨꯝꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯁꯤꯃꯗꯤ ꯈꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯆꯤꯜꯗꯒꯤ ꯔꯤꯆꯥꯔꯠ ꯑꯃꯗꯤ ꯖꯦꯕꯂꯤꯟꯅ ꯃꯥꯒꯤ ꯕꯦꯝꯒꯤꯗꯃꯛ ꯂꯦꯞꯂꯤ, ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃ꯫ ꯃꯗꯨꯅ ꯗꯟꯅꯜ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥ ꯍꯜꯂꯛꯄ ꯉꯝꯕꯅꯤ꯫ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯌꯨꯝꯗ ꯆꯪꯂꯨꯗ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯣꯏꯔꯦꯝꯕ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ꯫ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯄꯗꯨꯗ, ꯀꯥꯏꯗꯅꯣ? ꯍꯣꯁꯄꯤꯇꯥꯜꯗ꯫ ꯀꯩꯀꯩ ꯆꯥꯔꯒꯦ? ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫ ꯑꯩꯁꯨ ꯀꯩꯝ ꯆꯥꯗ꯭ꯔꯤ, ꯀꯩꯅꯣꯝ ꯆꯥꯈꯤꯁꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯊꯣꯏꯔꯦꯝꯕ ꯉꯥꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯂꯨꯗ꯭ꯔꯤꯕꯣ? ꯃꯐꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯒ ꯑꯩ ꯃꯐꯝꯗꯨꯗ ꯅꯦꯅꯥ ꯇꯥꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕ ꯇꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯅꯤꯗꯣ ꯀꯤꯆꯟꯗ ꯆꯪꯂꯛꯂꯤ꯫ ꯊꯣꯏꯔꯦꯝꯕ ꯒ꯭ꯌꯥꯁ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯆꯥꯕꯗꯤ ꯀꯩ ꯆꯥꯅꯤ? ꯕ꯭ꯔꯦꯗ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯇꯣꯁ ꯍꯧꯔꯒ ꯆꯥꯁꯤ꯫ ꯊꯣꯏꯔꯦꯝꯕ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯒꯠꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ꯫ ꯀꯩ ꯄꯥꯎ ꯇꯥꯏ? ꯍꯟꯗꯛꯀꯤ ꯋꯥꯍꯪꯗꯨꯃꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯦꯟꯖꯤꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ꯫ ꯑꯩꯒꯤ ꯃꯦꯁꯦꯖ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯃꯥꯅ ꯑꯩꯒꯤ ꯃꯦꯁꯦꯖꯀꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯦ, ꯀꯣꯜꯁꯨ ꯔꯤꯁꯤꯞ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯉꯥꯟꯕꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ ꯐꯣꯟꯗꯣ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯈꯠꯇꯨꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯀꯣꯜꯗꯣ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯏꯌꯥꯝꯕ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ꯫ ꯍꯥꯏꯌꯣ꯫ ꯏꯌꯥꯝꯕꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯃꯇꯝ ꯈꯔꯗꯤ ꯊꯝꯕꯤꯌꯨ꯫ ꯑꯩꯒꯤ ꯕꯕꯥꯅ ꯃꯥꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯅꯤ꯫ ꯃꯐꯝ ꯂꯩꯐꯝ ꯈꯪꯈ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯄꯨꯔꯦ, ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯃꯊꯥ ꯁꯥꯒꯅꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯊꯦꯡꯛꯁ ꯏꯌꯥꯝꯕ꯫ ꯕꯤꯗꯤꯌꯥꯗꯤ ꯀꯔꯝ ꯇꯧꯔꯦ? ꯀꯌꯥ ꯂꯥꯛꯇ꯭ꯔꯤ꯫ ꯉꯥꯟꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯝꯃꯣꯀꯣ꯫ ꯀꯣꯜꯗꯣ ꯊꯝꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯣ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯣꯏꯔꯦꯝꯕ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯍꯟꯗꯣꯛꯏ ꯑꯁ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯀꯨꯏꯅꯨꯅꯦ ꯀꯌꯥꯂꯛꯇ꯭ꯔꯤ ꯍꯥꯏꯔꯣ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯑꯗꯨꯒ ꯋꯥꯗꯣ ꯊꯩꯗꯣꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯩ ꯄꯨꯛ ꯂꯥꯝꯃꯦ ꯉꯔꯥꯡꯗꯒꯤ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯛꯇ꯭ꯔꯤ ꯀꯔꯝ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣ ꯅꯧꯅ ꯆꯥꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯉꯝꯗꯦ ꯉꯥꯟ ꯈꯔ ꯊꯨꯅ ꯆꯥꯔꯨꯕ ꯊꯣꯏꯔꯦꯝꯕ ꯉꯥꯏ ꯉꯝꯗ꯭ꯔꯤꯕꯗꯣ ꯃꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯆꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯟꯅ ꯆꯥꯈꯤꯁꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯆꯥꯗ꯭ꯔꯤꯁꯤꯅ ꯊꯣꯏꯔꯦꯝꯕ ꯉꯥꯡꯅꯕ ꯇꯜꯂꯕ ꯃꯥꯜꯂꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯉꯁꯥꯏ ꯃꯈꯩ ꯆꯠꯅꯤꯡꯗꯨꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯝꯕ ꯅꯨꯄꯥꯗꯣ ꯆꯪꯁꯤꯟꯕ ꯉꯝꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯔꯦꯝꯕ ꯅꯪ ꯆꯪꯂꯒ ꯌꯦꯡꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯂꯣ ꯅꯪꯗꯤ ꯃꯥ ꯌꯦꯡꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯅꯨꯡꯗꯒꯤ ꯏꯔꯥꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯒꯤ ꯊꯣꯏꯔꯦꯝꯕ ꯆꯪꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯇꯧꯔꯝꯕꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯐꯠ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯕꯤꯗꯤꯌꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯔꯦꯝꯕ ꯀꯝꯅꯧ ꯇꯧꯗꯨꯅ ꯂꯩꯔꯤ ꯉꯥꯟꯕꯅ ꯏꯃꯥ ꯕꯤꯗꯤꯌꯥꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯍꯜ ꯑꯅꯤꯗꯣ ꯃꯣꯏꯔꯣꯝꯗ ꯌꯦꯡꯂꯛꯂꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯁꯥꯔ ꯍꯥꯏꯅ ꯍꯥꯏꯅ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯐꯤꯗꯥꯗꯣ ꯃꯈꯣꯏ ꯑꯅꯤꯗ ꯄꯤꯔꯛꯏ ꯁꯥꯔ ꯁꯤꯗ ꯐꯝꯕꯤꯌꯨ ꯅꯨꯄꯥ ꯑꯅꯤꯗꯣ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯃꯈꯣꯏ ꯎꯕꯗꯒꯤ ꯕꯤꯗꯤꯌꯥ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯣ ꯀꯅꯥ ꯑꯃꯅ ꯎꯗ꯭ꯔꯕꯁꯨ ꯊꯣꯏꯔꯦꯝꯕꯅꯗꯤ ꯎꯍꯧꯔꯦ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯔꯧꯕꯗꯣ ꯀꯌꯥꯔꯛ ꯎꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯍꯣꯏꯅꯗꯨꯝ ꯅꯣꯛꯈꯤꯕ ꯆꯤꯟꯕꯥꯜꯗꯣ ꯉꯁꯤꯗꯤ ꯅꯣꯛꯂꯛꯇ꯭ꯔꯦ ꯅꯣꯛꯄꯗ ꯌꯥꯎꯔꯛꯄ ꯃꯃꯤꯠꯇꯨꯁꯨ ꯉꯁꯤꯗꯤ ꯏꯉꯥꯡ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯃꯥꯒꯤ ꯃꯄꯥꯎ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯗꯣ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯊꯃꯣꯏꯗ ꯃꯗꯨꯝ ꯁꯣꯟꯖꯔꯦ ꯁꯥꯎꯒꯅꯨ ꯕꯤꯗꯤꯌꯥ ꯑꯩ ꯀꯅꯥ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯑꯩ AV IG ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ ꯋꯥꯆꯞꯁꯨ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯕꯒꯤ ꯄꯥꯏꯕꯗꯨ ꯅꯠꯇꯅ ꯑꯩ ꯄꯥꯏꯗ꯭ꯔꯦ ꯅꯝꯕꯔꯁꯤꯡꯁꯨ ꯂꯣꯏ ꯀꯛꯈ꯭ꯔꯦ ꯅꯪꯅ ꯀꯞꯂꯕꯁꯨ ꯑꯩ ꯊꯦꯝꯂꯒꯦ ꯅꯪꯅ ꯀꯞꯄ ꯃꯇꯝꯗ ꯑꯩ ꯅꯪꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯔꯣꯏ ꯉꯥꯟꯕꯅ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯦ ꯋꯥ ꯉꯥꯡꯕꯗꯤ ꯈꯔ ꯋꯥꯈꯤꯅꯤ ꯃꯀꯣꯛꯁꯨ ꯈꯔ ꯈꯔ ꯆꯤꯛꯈꯤꯅꯤ ꯍꯥꯏ ꯑꯇꯩ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯩꯇ꯭ꯔꯦ ꯕꯤꯗꯤꯌꯥꯒꯤ ꯃꯄꯥꯅ ꯁꯥꯔ ꯑꯩ ꯆꯥꯒ ꯂꯧꯔꯨꯒꯦ ꯉꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯉꯥꯟꯕ ꯅꯣꯛꯄꯗꯃꯛ ꯅꯣꯛꯂꯛꯂꯦ ꯃꯥ ꯊꯣꯛꯈꯤꯕꯒ ꯉꯥꯟꯕꯅ ꯏꯃꯥ ꯀꯩꯅꯣꯝꯇ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯨꯗ ꯕꯤꯗꯤꯌꯥꯒꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯑꯍꯣꯏ ꯍꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯣ ꯊꯣꯏꯔꯦꯝꯕ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯕꯦꯠ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯕꯤꯗꯤꯌꯥꯒꯤ ꯃꯈꯨꯠꯇ ꯂꯥꯝꯗꯨꯅ ꯄꯥꯏꯔꯒ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯎꯕꯤꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯦ ꯃꯃꯤꯠꯁꯨ ꯄꯥꯡꯂꯛꯇꯦ ꯋꯥ ꯑꯃꯇꯁꯨ ꯉꯥꯡꯂꯛꯇꯦ ꯊꯣꯏꯔꯦꯝꯕ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤꯕꯅ ꯑꯩꯅ ꯀꯔꯤ ꯐꯥꯎꯈꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯂꯔꯣꯏ ꯑꯩ ꯀꯔꯤ ꯐꯤꯕꯝ ꯑꯣꯏꯈꯤ ꯍꯥꯏꯕꯁꯨ ꯅꯪꯗꯤ ꯈꯪꯂꯝꯂꯔꯣꯏ ꯕꯤꯗꯤꯌꯥ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯇꯥꯁꯤꯟꯅꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯒꯦ ꯉꯝꯗꯦ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯊꯣꯏꯔꯦꯝꯕ ꯃꯃꯤꯠꯇꯒꯤ ꯅꯥꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯣ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯈꯪꯂꯛꯂꯦ ꯅꯪꯒꯤ ꯅꯒꯜ ꯑꯗꯨꯒ ꯃꯈꯨꯠꯇꯨꯅ ꯕꯤꯗꯤꯌꯥꯒꯤ ꯃꯀꯣꯛꯇ ꯊꯝꯗꯨꯅ ꯑꯩ ꯐꯖꯕꯤ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯩ ꯌꯦꯡꯂꯔꯣꯏ ꯑꯩꯅ ꯃꯃꯤꯠ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯤ ꯇꯧꯒꯅꯨ ꯄꯥꯎ ꯐꯥꯎꯔꯛꯇꯕꯁꯨ ꯇꯧꯒꯅꯨ ꯑꯩ ꯃꯤꯠ ꯉꯥꯎꯔꯔꯣꯏꯒꯦ ꯕꯤꯗꯤꯌꯥ ꯃꯉꯣꯟꯗ ꯅꯣꯛꯄ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯅꯣꯛꯈꯤꯗ꯭ꯔꯦ ꯃꯇꯧꯗꯨꯁꯨ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯔꯔꯣꯏ ꯈꯟꯈ꯭ꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯊꯣꯏꯔꯦꯝꯕ ꯕꯤꯗꯤꯌꯥꯒꯤ ꯃꯈꯨꯠꯇꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯕꯤꯗꯤꯌꯥ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯃꯗꯨ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ ꯑꯍꯥꯟꯕꯗ ꯀꯟꯇꯦꯛ ꯂꯤꯁꯇ ꯆꯪꯗꯨꯅ ꯎꯠꯂꯤ ꯑꯗꯨꯒ ꯋꯥꯆꯞꯇ ꯆꯪꯗꯨꯅ ꯑꯃꯨꯛ ꯎꯠꯂꯤ ꯃꯊꯪ ꯃꯊꯪ ꯎꯠꯂꯤ ꯒꯦꯂꯔꯤꯁꯨ ꯎꯠꯂꯛꯂꯤ ꯕꯣꯂꯤꯋꯨꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁꯀꯤ ꯐꯣꯇꯣ ꯈꯔꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯐꯥꯎ ꯀꯛꯂꯝꯃꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯀꯥꯞꯈꯤꯕꯗꯣ ꯃꯗꯨꯈꯛ ꯌꯥꯎꯔꯝꯃꯤ ꯑꯩ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛ ꯅꯉꯣꯟꯗ ꯇꯥ ꯇꯧꯈ꯭ꯔꯁꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯇꯥ ꯇꯧꯗ꯭ꯔꯦ
ꯑꯁꯦꯡꯕꯒꯤ ꯑꯩ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯔꯣꯏ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯊꯣꯏꯔꯦꯝꯕ ꯍꯟꯗꯛꯇꯤ ꯋꯥ ꯑꯃꯇ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯈꯣꯜ ꯈꯔ ꯊꯣꯛꯅ ꯀꯞꯂꯛꯂꯦ ꯉꯥꯟꯗ ꯍꯪꯒꯦꯔꯥ ꯍꯥ ꯑꯩꯒꯤ ꯃꯔꯝꯗꯣ ꯃꯉꯣꯟꯗ ꯍꯪꯒꯦꯔꯥ ꯍꯟꯗꯛꯇꯤ ꯕꯤꯗꯤꯌꯥ ꯀꯞꯂꯛꯂꯦ ꯃꯄꯤꯗꯨꯁꯨ ꯑꯣꯔꯣ ꯑꯣꯔꯣ ꯅꯥꯟꯊꯗꯨꯅ ꯊꯣꯏꯔꯦꯝꯕ ꯉꯁꯤꯗꯤ ꯅꯨꯄꯤꯁꯤꯅ ꯀꯞꯄꯗꯣ ꯎꯁꯤꯟꯅꯗ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯇꯧꯈꯤꯗ꯭ꯔꯦ ꯀꯦꯁꯟꯅꯅꯣ ꯍꯥꯏꯗꯨꯅꯁꯨ ꯊꯤꯅ ꯉꯥꯡꯂꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯀꯞꯅ ꯀꯞꯅ ꯃꯈꯨꯠꯇ ꯊꯥꯡꯒꯠꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯤ ꯕꯤꯗꯤꯌꯥ ꯀꯞꯀꯅꯨ ꯍꯛꯆꯥꯡꯗꯣ ꯁꯣꯟꯕ ꯍꯦꯟꯖꯤꯜꯂꯅꯤ ꯅꯪ ꯀꯞꯂꯗꯤ ꯁꯦ ꯀꯞꯀꯅꯨ ꯕꯤꯗꯤꯌꯥ ꯌꯥꯝꯅ ꯋꯥꯅ ꯗꯣꯛꯇꯔ ꯅꯪ ꯀꯞꯀꯅꯨ ꯍꯦꯟꯅ ꯀꯞꯂꯛꯂꯦ ꯊꯣꯏꯔꯦꯝꯕ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯦꯁꯦꯖ ꯊꯥꯅꯕꯒꯤ ꯅꯪꯅ ꯀꯞꯄ ꯑꯩꯅ ꯎꯁꯤꯟꯅꯗ ꯇꯥꯁꯤꯟꯅꯗ ꯂꯩꯕ ꯉꯔꯥꯡꯗ ꯑꯩꯅ ꯀꯞꯄ ꯅꯪꯅ ꯎꯈꯤꯗꯕꯗ ꯑꯩꯅ ꯋꯥꯕ ꯉꯔꯥꯡꯗ ꯈꯪꯉꯦ ꯅꯪꯒꯤ ꯅꯒꯨꯟ ꯅꯪꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯣ ꯅꯪ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯁꯨ ꯑꯩꯗꯤ ꯉꯔꯥꯡ ꯈꯛ ꯎꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯗꯕꯗ ꯅꯪꯅ ꯇꯨꯝꯕ ꯌꯥꯗꯕꯗꯨꯁꯨ ꯑꯩꯁꯨ ꯉꯔꯥꯡ ꯇꯨꯝꯕ ꯌꯥꯗꯦ ꯆꯥꯛꯁꯨ ꯆꯥꯗꯦ ꯗꯣꯛꯇꯔ ꯋꯥ ꯌꯥꯝ ꯉꯥꯡꯂꯅꯨ ꯄꯣꯊꯥꯔꯣ ꯁꯥꯔꯅ ꯆꯠꯁꯦ ꯍꯥꯏꯅ ꯂꯥꯛꯂꯤꯔꯣ ꯊꯣꯏꯔꯦꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯅꯠꯇꯦ ꯑꯩꯅ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ ꯅꯪꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯣ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯕꯗꯩ ꯑꯩ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯉꯥꯟ ꯂꯥꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯑꯃꯨꯛ ꯆꯥꯔꯒ ꯂꯩꯊꯣꯛꯎꯔꯦ ꯅꯪ ꯅꯨꯄꯤ ꯑꯇꯩꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯁꯨ ꯂꯩꯕ ꯉꯝꯂꯗ꯭ꯔꯣ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯅꯣꯝꯃꯤ ꯊꯣꯡꯖꯜꯗꯒꯤ ꯑꯍꯨꯝꯗꯣ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯤ ꯊꯣꯏꯔꯦꯝꯕ ꯃꯈꯨꯠꯇꯣ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯗꯣꯛꯇ꯭ꯔꯦ ꯃꯇꯧꯗꯨ ꯕꯤꯗꯤꯌꯥ ꯊꯃꯣꯏ ꯄꯦꯟꯖꯅ ꯅꯣꯛꯂꯛꯂꯤ ꯑꯁꯤꯒꯨꯝꯕ ꯃꯤꯅꯣꯛꯁꯤ ꯊꯣꯏꯔꯦꯝꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯥꯒ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯏꯒꯅꯣꯔ ꯇꯧꯃꯟꯕꯒꯤ ꯀꯞꯇꯨꯅꯇ ꯂꯩꯕꯅꯤ ꯅꯣꯡꯃꯇ ꯃꯥꯅ ꯅꯣꯛꯅꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ ꯊꯣꯏꯔꯦꯝꯕ ꯄꯤꯔꯥꯡ ꯂꯦꯞꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯁꯦ ꯐꯠꯇꯕ ꯑꯩꯅ ꯍꯦꯛ ꯅꯝꯗꯅ ꯎꯍꯟꯈꯤꯗ꯭ꯔꯦ ꯕꯤꯗꯤꯌꯥ ꯊꯣꯏꯔꯦꯝꯕꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯅꯥꯜꯂꯛꯏ ꯈꯨꯅꯥꯎꯕꯤꯗꯨꯅ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯁꯦ ꯗꯣꯛꯇꯔꯒꯤ ꯃꯥꯏꯗ ꯊꯝꯕꯤꯌꯨ ꯊꯣꯏꯔꯦꯝꯕ ꯉꯁꯤꯗꯤ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯅꯨꯄꯤꯁꯤꯒꯤ ꯃꯈꯨꯠꯇꯣ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯝꯃꯤ ꯕꯤꯗꯤꯌꯥ ꯅꯣꯛꯃꯤ ꯃꯉꯣꯟꯗ ꯇꯧꯗꯨꯅ ꯂꯩꯕ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯒꯦꯗꯤ ꯈꯟꯕꯅꯦ ꯑꯗꯨꯗ ꯋꯦꯇꯤꯡ ꯂꯩꯔꯝꯃꯗꯤ ꯍꯦꯟꯅ ꯋꯥꯒꯅꯤꯅ ꯑꯩ ꯇꯧꯔꯛꯇꯕꯅꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯋꯦꯇꯤꯡ ꯂꯩꯔꯝꯃꯔꯣꯏ ꯅꯪꯅ ꯋꯥꯅꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯔꯣꯏ ꯁꯣꯝꯗꯅ ꯅꯨꯡꯁꯤꯅ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕꯗꯨꯗ ꯗꯥꯅꯤꯌꯦꯜ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯊꯣꯡꯒꯥꯜ ꯃꯅꯥꯛꯇ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯍꯣꯇꯦꯜꯗ ꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯁꯨ ꯃꯁꯥ ꯀꯜꯂꯦ ꯍꯥꯟꯅꯒꯨꯝ ꯇꯤꯛ ꯇꯤꯛ ꯂꯥꯎꯔꯦ ꯃꯣꯃꯣꯟꯁꯨ ꯅꯣꯛꯄ ꯉꯝꯖꯔꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯃꯁꯛꯁꯨ ꯐꯖꯊꯣꯛꯏ ꯃꯔꯝ ꯑꯁꯤꯅ ꯔꯤꯆꯥꯔꯗꯇꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯍꯟꯖꯤꯜꯂꯤꯕꯗꯨꯐꯥꯎ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯖꯦꯕꯂꯤꯟ ꯍꯣꯏꯗ ꯂꯩꯅꯤꯡꯂꯛꯂꯦ ꯈꯝꯕꯟꯕꯅ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯍꯟꯗ꯭ꯔꯦ ꯖꯦꯕꯂꯤꯟꯒꯤ ꯀꯥꯗꯅꯤ ꯕꯦꯝꯅ ꯐꯖꯕ ꯍꯦꯟꯒꯠꯂꯛꯄꯁꯦ ꯑꯩ ꯁꯣꯔ ꯐꯨꯟꯒꯦ ꯇꯧꯏꯀꯣ ꯖꯦꯕꯂꯤꯟ ꯅꯣꯛꯇꯨꯅ ꯏꯃꯩ ꯁꯥꯊꯤꯔꯦ ꯑꯗꯨꯗꯤ ꯐꯅ ꯌꯥꯝꯃꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯐꯨꯒꯦ ꯇꯧꯔꯤꯕ ꯅꯨꯄꯥꯁꯦ ꯕꯥꯜꯂꯣꯍꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯐꯠ ꯈꯨꯏ ꯔꯤꯆꯥꯔꯗꯅ ꯐꯥꯒꯤ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯁꯪꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯅꯪ ꯑꯩ ꯌꯥꯎꯗꯅꯅꯦ ꯃꯥ ꯃꯊꯟꯇ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯩꯁꯨ ꯎꯔꯦ ꯃꯗꯣ ꯈꯔ ꯍꯦꯟꯃꯜꯂꯦ ꯏꯁ ꯃꯥꯒꯤ ꯉꯝꯃꯤꯕꯨ ꯑꯩꯉꯣꯟꯗꯕꯨ ꯕꯦꯝ ꯀꯧꯊꯣꯛꯄꯤꯔꯛꯎ ꯀꯥꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯃꯃꯥꯏꯗꯣ ꯀꯣꯞꯅꯕ ꯊꯣꯝꯖꯤꯟꯕꯅꯦ ꯃꯈꯨꯠꯀꯁꯨ ꯍꯜꯂꯛꯏ ꯑꯃꯗꯨꯗꯕꯨ ꯃꯥꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕꯗꯨꯗ ꯐꯨꯕꯤꯗꯕꯩ ꯋꯥꯅꯤ ꯑꯩꯁꯦ ꯀꯩꯝꯇ ꯍꯥꯏꯉꯝꯗꯕꯒꯤ ꯃꯑꯣꯡꯗ ꯎꯔꯕꯖꯥꯠꯅꯤ ꯃꯥꯒꯤ ꯃꯤꯠꯇ ꯖꯦꯕꯂꯤꯟꯅ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯃꯥ ꯁꯣꯏꯔꯣꯏ ꯔꯤꯆꯥꯔꯗꯅ ꯑꯩꯅ ꯂꯥꯛꯄꯗꯁꯨ ꯂꯩꯍꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯒꯅꯤ
ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗ ꯅꯨꯡꯁꯤꯗꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯃꯇꯧꯗꯨꯗ ꯔꯤꯆꯥꯔꯗꯇꯣ ꯅꯣꯛꯅ ꯅꯣꯛꯅ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯑꯩ ꯀꯣꯏ ꯆꯠꯅꯤꯡꯉꯤ ꯑꯍꯤꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯦ ꯀꯣꯏꯕꯗꯣ ꯑꯍꯤꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯔꯦꯟ ꯄꯨꯡ 12:30 ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯕꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯅꯨꯡꯁꯤꯗꯣ ꯃꯆꯤꯟ ꯄꯣꯝꯇꯛ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯌꯥꯗ ꯇꯧꯆꯧꯅ ꯍꯥꯏꯕꯤꯔꯣꯏ ꯍꯩꯃꯥ ꯑꯩꯁꯨ ꯆꯠꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯍꯤꯡꯗꯕꯨ ꯀꯃꯥꯏꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯒꯤ ꯏꯇꯧꯁꯨ ꯃꯤꯉꯣꯟꯗ ꯇꯝꯍꯟꯒꯦ ꯈꯜꯂꯣ ꯑꯁ ꯌꯥꯔꯦ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯁꯤꯗ ꯀꯩ ꯂꯥꯜꯂꯒꯦ ꯃꯥꯗꯤ ꯅꯨꯄꯥ ꯑꯃꯅ ꯁꯪꯗꯨꯅ ꯂꯩꯕꯗꯨꯗ ꯄꯨꯊꯣꯛꯄ ꯇꯜꯂꯕꯅꯤ ꯃꯥꯒꯤ ꯃꯥꯡꯗꯒꯤ ꯅꯨꯄꯤꯁꯨ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯀꯤꯕ ꯅꯠꯇꯦ ꯑꯁꯨꯛ ꯅꯤꯡꯊꯤꯕ ꯁꯛꯇꯝꯗꯣ ꯎꯠꯅꯤꯡꯗꯕꯒꯤꯅꯤ ꯃꯤ ꯀꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯥ ꯒꯨꯟꯗꯥ ꯃꯀꯣꯛ ꯑꯣꯏꯔꯛꯂꯤꯕꯅꯤ ꯒꯨꯟꯗꯥꯅ ꯁꯪꯁꯥꯔꯁꯤꯗ ꯀꯤꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ ꯑꯍꯤꯡꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯨꯅꯨ ꯅꯪ ꯇꯥ ꯒꯨꯟꯗꯥ ꯂꯩꯔꯤ ꯅꯨꯡꯁꯤꯗꯣ ꯆꯤꯡꯗꯨꯅ ꯗꯥ ꯔꯤꯆꯥꯔꯗ ꯀꯩꯅꯣ ꯃꯤꯅꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯍꯤꯡꯗꯕꯨ ꯀꯃꯥꯏꯅ ꯀꯣꯏꯕ ꯆꯠꯇꯣꯏꯅꯣꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗꯦꯕ ꯀꯣꯟꯅꯅꯦ ꯑꯩꯅ ꯃꯇꯝ ꯂꯦꯞꯂꯛꯀꯦ ꯌꯥꯏ ꯊꯝꯃꯣ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯣꯜ ꯀꯛꯈ꯭ꯔꯦ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯦ ꯖꯦꯕꯂꯤꯟ ꯅꯣꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯀꯣꯛ ꯆꯠꯂꯣ ꯁꯨꯃꯥꯡꯗꯒꯤ ꯄꯤꯛꯑꯞ ꯇꯧꯕꯗ ꯃꯥꯅ ꯀꯩꯁꯨ ꯎꯔꯣꯏꯀꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯍꯥꯏꯅ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯏꯗꯨꯅ ꯊꯥꯈ꯭ꯔꯦ ꯚꯦ ꯂꯣꯏꯁꯤꯜꯂꯣ ꯗꯥꯁꯨ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦꯀꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯡꯁꯤ ꯍꯔꯥꯎꯔꯦ ꯔꯤꯆꯥꯔꯗꯅ ꯍꯥꯏꯕꯒꯤꯔ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯐꯅꯦꯛ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯌꯧꯕꯤ ꯕ꯭ꯂꯦꯛ ꯑꯃ ꯂꯤꯠꯂꯤ ꯑꯗꯨꯒ ꯐꯅꯦꯛ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯗ ꯃꯄꯥꯟ ꯕ꯭ꯂꯦꯛꯅ ꯍꯛꯄ ꯑꯃ ꯁꯦꯠꯂꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨꯁꯨ ꯇꯩꯁꯤꯟꯈ꯭ꯔꯦ ꯁꯣꯝꯗ ꯊꯣꯡꯒꯥꯟꯗ ꯗꯥꯅꯦꯜꯗꯣ ꯔꯤꯆꯥꯔꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯗꯣꯔꯛꯄꯗꯣ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯛꯂꯦ ꯑꯗꯨꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯁꯤꯒꯤ ꯒꯥꯔꯤꯁꯤ ꯇꯥꯅꯣ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯗꯥꯅꯦꯜ ꯐꯣꯟꯗꯣ ꯃꯊꯪ ꯃꯊꯪ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯁꯨ ꯇꯥꯛꯇꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯍꯜꯂꯛꯂꯦ ꯒꯥꯔꯤ ꯃꯆꯥ 2 ꯑꯃ ꯀꯥꯔ ꯑꯃ ꯃꯤꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯅꯤꯗꯨꯁꯨ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯩꯔꯤ ꯅꯨꯡꯁꯤꯗꯤ ꯑꯀꯣꯏꯕꯗꯣ ꯃꯃꯥꯏ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯊꯦꯡꯛꯁ ꯀꯩꯒꯤꯅꯣ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯗ ꯄꯨꯔꯛꯄꯒꯤ ꯔꯤꯆꯥꯔꯗ ꯅꯣꯛꯄꯗ ꯑꯃꯨꯛ ꯅꯣꯛꯂꯛꯂꯦ ꯑꯗꯨꯒ ꯏꯁꯤꯡ ꯂꯩꯕ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯈꯣꯏꯗꯥꯅ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯊꯃꯣꯏ ꯄꯦꯟꯖꯅ ꯌꯦꯡꯂꯤ ꯇꯞꯂꯤ ꯇꯞꯂꯤ ꯁꯤꯃꯁꯨ ꯍꯥꯏꯔꯛꯂꯤ ꯉꯁꯤꯗꯤ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯅꯨꯡꯁꯤ ꯅꯣꯛꯇꯨꯅ ꯀꯩꯁꯨꯝ ꯇꯧꯔꯛꯇ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯅꯤꯡꯗꯒꯤ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯔꯛꯄꯗꯨꯗ ꯑꯅꯤꯗꯣ ꯐꯠ ꯐꯠ ꯂꯩꯊꯣꯔꯛꯏ ꯅꯨꯡꯁꯤꯗꯤ ꯃꯃꯥꯄꯣꯛꯇꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯒꯗꯣ ꯇꯥꯖꯔꯛꯇ꯭ꯔꯤ ꯍꯣꯏ ꯎꯕꯗꯤ ꯃꯥꯒꯤ ꯗꯗꯥꯒꯤꯁꯨ ꯂꯩꯕꯅꯤꯅ ꯎꯔꯦ ꯀꯤꯔꯦ ꯃꯥꯗꯤ ꯑꯗꯨꯅ ꯔꯤꯆꯥꯔꯗꯀꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯌꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯃꯥꯕꯨ ꯁꯣꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯗꯥꯅꯦꯜ ꯅꯣꯛꯇꯨꯅ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯃꯆꯤꯟꯅ 3 ꯐꯨ ꯐꯨ ꯀꯥꯝꯃꯤ ꯑꯗꯨꯒ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯃꯇꯨꯡꯗꯁꯨ ꯅꯨꯄꯥ 10 ꯏꯟꯅꯔꯛꯂꯤ ꯔꯤꯆꯥꯔꯗꯄꯨ ꯐꯖꯅ ꯐꯨꯔꯒꯦ ꯈꯜꯂꯒ ꯂꯥꯛꯂꯕ ꯖꯥꯠꯅꯤ ꯃꯥꯗꯤ ꯗꯥꯅꯦꯜ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤꯁꯤ ꯄꯨꯊꯣꯔꯛꯎ ꯃꯤꯅꯤꯠ ꯐꯥꯗꯦ ꯅꯨꯄꯥ 4 ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯆꯥꯔꯗꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯔꯤꯆꯥꯔꯗ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯈꯪꯂꯩ ꯂꯩꯊꯤꯔꯛꯂꯦ ꯉꯥꯟꯕꯅ ꯐꯨꯕꯗꯤ ꯐꯨꯔꯤꯕꯗꯨꯒꯤ ꯃꯔꯝ ꯇꯥꯛꯂꯒ ꯐꯨꯕꯅꯤ ꯑꯗꯨꯕꯨ ꯔꯤꯆꯥꯔꯗꯇꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯑꯉꯥꯎꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯂꯤ ꯗꯥꯅꯦꯜ ꯅꯣꯛꯂꯒ ꯂꯦꯞꯈꯥꯏꯔꯒ ꯂꯩ ꯅꯨꯄꯥ 4ꯗꯨꯒ ꯃꯥꯒ ꯐꯨꯅꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯅ ꯐꯨꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯐꯨꯔꯛꯄꯗꯗꯤ ꯃꯥ ꯃꯈꯨꯠ ꯍꯟꯕ ꯉꯝꯗ꯭ꯔꯦ ꯂꯩꯃꯥꯏꯗ ꯇꯥꯅ ꯇꯥꯅ ꯑꯗꯨꯋꯥꯏꯗꯣ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎ ꯃꯀꯛꯇꯨ ꯋꯥꯅ ꯂꯥꯝꯂꯛꯂꯦ ꯑꯗꯨꯕꯨ ꯐꯪꯕ ꯄꯥꯛ ꯉꯝꯗꯦ ꯃꯥ ꯅꯨꯡꯁꯤ ꯀꯞꯅ ꯀꯞꯅ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯤ ꯗꯥꯅꯦꯜ ꯄꯔꯄꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯃꯁꯤꯡ ꯈꯪꯗ ꯇꯥꯔꯛꯄꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ ꯔꯤꯆꯥꯔꯗꯇꯣ ꯎꯀꯛꯇꯨ ꯄꯥꯏꯗꯨꯅ
ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯣ ꯀꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯈꯪꯅꯝ ꯅꯝꯂꯛꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯤꯁꯇꯔ ꯔꯤꯆꯥꯔꯗ ꯈꯨꯠ ꯊꯥꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯨꯡꯁꯤꯕꯨ ꯍꯥꯠꯀꯅꯤ ꯋꯥꯍꯩꯗꯨꯗ ꯐꯨꯔꯝꯕꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯊꯣꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯐꯥꯗꯨꯅ ꯊꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯈꯩꯗꯨꯅ ꯃꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯦ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯄꯤꯁꯤꯁꯨ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯣꯏ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯔꯤꯆꯥꯔꯗ ꯃꯁꯥꯗꯣ ꯄꯇꯛ ꯇꯥꯔꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯟꯈ꯭ꯔꯦ ꯌꯥꯔꯦ ꯊꯥꯗꯣꯛꯑꯝꯃꯣ ꯃꯊ꯭ꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯔꯁꯤ ꯁꯤ ꯍꯥꯏꯈꯤꯕꯒ ꯐꯨꯔꯝꯕꯗꯨ ꯆꯞ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯇꯅꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯃꯥꯏ ꯉꯥꯟꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯧ ꯄꯣꯡꯅ ꯌꯥꯝ ꯂꯥꯎꯈꯤꯕꯗꯥꯏ ꯃꯥ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯕꯦꯝꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯀꯗꯕ ꯃꯤ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯅ ꯃꯗꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯤ ꯅꯨꯡꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯐꯖꯕꯤ ꯅꯪꯁꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯉꯁꯤꯗꯤ ꯐꯪꯂꯦꯅꯦ ꯍꯥꯏꯅ ꯍꯥꯏꯅ ꯅꯣꯛꯂꯛꯂꯦ ꯃꯈꯣꯜ ꯍꯧꯅ ꯃꯥ ꯅꯣꯛꯂꯕꯅꯤ ꯁꯥꯗꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯅꯔꯛꯂꯦ ꯗꯥꯅꯦꯅ ꯅꯨꯡꯁꯤꯕꯨ ꯆꯤꯡꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯏꯟꯅꯈ꯭ꯔꯦ